अहामर तेंतक मरुब पाखर मैम थमजगी पौमई नागा यूनियन की सिरोल यूनियन की पब्लिसिटी विंग थदरक सिरोल से पल्लीबदी मरुना पौमई नागा की मियामना पौमई नागा यूनियन की फ्रंटियल ऑर्गेनाइजेशन तोखाइन ताखरब ऑर्गेनाइजेशन मरुना यूनाइटेड नागा काउंसिल चटमीनरीब फ्रंटियल ऑर्गेनाइजेशन मखल मखोग पुनब यारो है पल्ली थादरखीब सिरोल हाइरिबना warep asi paumai naga union gi phamkiba general assembly gi mifamna union asiga loinana paumai naga frontier organization sing apun bo oina lomina khibani warep asi paumai naga miyam gi apun ba khulaw go loinana miyam gi apama matung ina lokhibani haidi serol sin makhata na hairibana naga miyam su NSCN GPRN gi su hiram amatada cooperation pinawa yaroi hairibo warep asi gi wangmana kanagumna thabak torakpa madi warep asi gi mayokta leplaklabati matik sabe isalokani haidi atop paumana separate administration pinaba zomi lupsina governor takshinkre Indian Constitution ki article 371 C ki makhar zo community ki oiba separate political administration ma pibinawa zomi council ZCM asum zomi students federation ZSF na governor Lakshman Prasad Arsaryada memorandum ama piduna takshinkre Governor Lakshman Prasad Arsaryada ki ahan bang si Churachandpur khongchata zomi council amasum zomi student federation ki makedigi memorandum piduna zomi procueba to khaiba political administration ma pibina ba governor takshin kibne zomi council gi makeidi ki manipur khundari ba zomi pro ki marakta gi political representation amadi administrative autonomy leitabana furup asina thengnari bu kudong sada ba kaya ma paladuna furup asina thengnari ba awaba singasi governor na union government ma action khangan bina basu takshin ki ZSF ki makeidi gi su Governor da memorandum pisinduna Manipur khundari bazau ethnic tribes singi hak mat pibagi furup asina mayoknari ba awawa kiyama mayoknari mai masing tamba mari thabak sangmar furup asigi miyoi singbu mirai duna thambiri maram asina athubu matamda furup asigi hak sing phangan binaba miyeng sang binaba governor takshin ki governor na CSO singi lusing basing unadana wari saraba matung relief camp sing da laidibi inmate singa su unaki Amaromdana Makoy Masin Yanarakta Zomi Council Headquarter Amani Zomi Student Federation General Headquarter Anina Manipur Governor Lakshman Prasad Arsaryada Indian Constitution ki Article 371 C gi makhada zo kangru khakta gi weba separate political administration ma thambina ba takshin kre hain spali Kuki-Zomi saunu unkhatna rabra haibu wafam sini miampura no wabde Manipur optional ki makeidi ki maruebi I pauk sing mayam da thamjagi ahanmada party amadi furup ki khena pa thadok tuna Manipur hana kansi MLA case joikisan panam pauk si ki lakusaraga communals politics na Manipur apun bagi saktam kan mangamloi irang asidagi political ki khutung sabal longna ba hona bagi mahutta amaga mateng pangna na ba waroshin propung ngamani party amadi furup ki khena pa thadok tuna Manipur hana kansi hinglaroi dara khalamba opponent khara maru hulakpa natana irang asina kan han karisu leiti haina thangmaiban kendra gi MLA case joy kisana phungdokre tarani thoi suba Manipur legislative assembly gi taruk suba session gi ngasi Manipur appropriation bill gi consideration amadi pass tobi gi matamda MLA joy kisana phungdokhibda mamangda sahi gi me ahum digi hauduna thoklibi irang asin numit adudagi hekta haurakpa nati mangjauna plan tawduna lairambani haibisi myam puna mona khangla bo apni irang asi tholakpa digi BJP laingak amadi satminari ba party singda miyamna saiduna lakli irang sina laingak ta kana bu kari suleti hingla roidara khalamba opponent khara maru hulakpa natana irang asi digi maming phawo taramda kya hero olakle maram asina house ta irang luisinba pamliba sina kanano luisinba pamdriba sina kanano haibisi miyamna mayek sengna khangsaki mangna makata araduna laibak ningwa satuna communal politics tawbari asigum irang singasi tholaklibani party amadi furuki khena ba thadok tuna aikhoi Manipur hana kansi house ta phajaba wahi thamduna miyambu humlaga vote bank sagatpana issue singasi luisinba ngamroi State asigi issue si luisinna ba miyut sing CSO sing amadi miyam punba masangi mipung khudimana luisinba pamliba irang si assembly house ta miyut singna khuyek piduna warep lawga hekta luisinba ngamgadaba nati deep rooted conspiracy ama oi laidiba irang si luisinna ba hona ba lenga amsu awaba amadi mayoknari bani lenga asigi se minister na pamliba si wakhal taminaduna ingta papurakpana hayang sit amuk irang haurakani haibisi khangminasi
loinala irang asidagi political gi khudong chaba launaba honabagi mahuta aikhoi masil irang asi lusinanaba amaga angama mating pangnaba sangi BJP na lusing balenga asina sanction ki ba war on drug asi kanglup amagi mayok sanction ba oina lofam tokte ikong katlabasu lenga na drug ki mayok sanction ki ba khongjang asidi handok pa tawdana sakot kane hu kam sinaduna communal politics tawbana manipur apun bagi saktam sakat pangamlai irang asu lusinana ba khena ba punamuk thadok tuna aikhoi amat oina sanction minasi hanasu MLA na house ta phungdokhi atopa pawmana America ki International Young Eco Hero Award 2024 pinaba khalakpada lishi priya yarokle hanak sai gi oina America ra pigadaba lemjaningai oiraba International Young Eco Hero Award 2024 pigadaba singi minglak thokpada malem gi saknairaba environmentalist lishi priya kangujam yaure award asi mangona sai nipan taragani thoi category da ani supa mafam oina pigadabane sel yaw award asi tha asigi kunga marida California USA gi Action for Nature Headquarter da lanthok lagan hari press da thadork pasirolamada lishipriya da hairiba Young Eco Hero Award 2024 si maki global plastic reduction crisis thengnana ba paikhatliba money shop project singthaduna pigadabane mongona pigadaba manasi malemgi leba kuntraga taruktagi miyoisa kya lamba tawnabda maku khangalakibane hairiyo project mamang su tuan mana kya phangkhibata natana malemgi mafam kya da matau tamnari Action for Nature gi president Beryl Ken phungdokibada International Young Eco Hero Award phangmangam ba haibisidagi hen sawba ikai khumnaba ma leitre lishipriya gi world class talents angang oijarabasu lusingba ma oibigi phidama mati tawthorakliba top masak singasina maram oiduna aikoina mahakku ikai khumnabada matik sari haituna khangatkibane lishipriya gi dama aikoina yamna sakthok saiki lishipriya ni international media singapurna pangthokiba press meet aduda phongdokibada magna malemgi akoibigi phibam kananaba sangshiliba khongjang asi mai paknabigi dama malemgi miwoiba khudingmakki support changi ngasi ehakna honariba asi ahak isa khaktagi nati malemda leidiba thawai pan jiba panba made miwoiba khudingmakki ni aingonda award ama piragani pautabri yamna nungai phawi phanggadoriba cash prize asisu manipur miyam gidama kathoklagani ina khunba lebak singna lairaba chakholakliba lebak singda climate compensation pigadabani na singnasu climate crisis ki maramda wa ngang thokpada kiroidabani laingak liba lusingba singna sungang thokiba wa ngang sanaba honabada na sing asabu thawdang lo phangthu yaiki lishipriyana plastic money shop ki project over hokiba si magna malemgi maming salaba Taj Mahal bu mai pakna sengdok ngamkiba sahi atudagini masagi sai taruk surakpadagi ngasi phawba leptana akoibigi phibam kannanaba malemgi asobu thawdang kya lawduna lakibani plastic money shop hairiba wakhalona si June English ngani kungani thoida malemgi mafam punamaktegi single use plastic singasi maru phangna mutat khinaba lishipriya na hantokibani masiga project sina serang amadi plastic maku amadi bottle fatabasing aikoigi mosilakliba pat torel samudra amadi labuk lamhang sing yawba ngamandi miyoy amane hekta yumdagi serang maku sing amadi plastic ade akai sing puraklaga hairiba dukan asida thadaraga lemna seng school gi polam sing amadi usara sing lem labuye aduga hairiba serang maku sing amadi plastic sing aduna amuk school gi bag yum kupnaba jinga amadi tiles amuk puthokhi hairini su paus ta makhatana phongdorakli atopa pawmana lainga asuna manipur gi miyam kalamu MLA nasir ngamkhai sambal khabagi thabak athubuda lusinana ba yalomi sing kannana ba asawba masa ama oigani lainga asuna manipur gi miyam kalamu haina lilong kendra gi MLA MD Abdul Nasir na phongdokre tarani thui suba Manipur Legislative Assembly gi taruk suba session gi ngasi aroiba numit ki Manipur Appropriation Bill gi consideration amadi pass tawbigi matamda MLA na sina phongdokhibada BJP na lusingba NDA lainga lakpadigi free movement regime FMR lathokpa yawna khongthang kya pekhalakli Isterasi ki Congress lainga na sahi taraga mangada 350 rom tamak sangba ngamkhai sambal khaba lusilamda basi BJP lainga na solution ba ngamloi dawribra hainangki Mana makha taraduna ngamkhai sambal khabagi thabasi athubda lusina na balaiba asigi Union Home Minister digi karamba processing pekhalakpa lairabage Kashmir amadi Tripura gi kilometer lising kya sangpa mafam singi ngamkhai sambal khaba loire haksangi kayat khudimak phel oirakhrabadi layeng mungamroi
ngamkhai sambal khabagi thaba atobda loisinona yellow missing kanna ba asabu masa amoigani thaba asil loisinbada state asigi issue sada maudradi solve tawrani pali belenga asna manipur gi miyam kalamwaki loinana irang amadi isawna maram oirga state asigi mapam kyada oiriba lambi thongi pipamasi semjina naba works department gi matangda senfam kaita khibana house ki puning sisinki rural development and panchayati raj ki makhada lambi thong sembagi kanglon laitrabra haiba wahang hangadura matam sana thabak loisin ngamdaba contractor sing blacklist tawyu india lenga na kai tharakpa senfam manghanba simak laibak thibani haiba wapamsu MLA national house ta thamki makhasa tharak poina kanglai paki mairagi editorial memory special content moina mem da thamjage Churachandpur district ku kuki terrorist ki konung ohengumsi Manipur lengak sasan tawusi Manipur da laidibe district taraga turuk mak sa manaba miyengni yengduna lengak sasan tawbi gi haina vedu thambasungani loinana singamasum tamani mak sa manaba ain sa nahanduna lengak sasa laidi lamdamasi ain sa naba mapam amani haibadu Manipur lengana thabak oina pangtungnaba honabatai yamna nungaitribadi kanglukirang asigi epicenter oiriba Churachandpur asi Manipur gi district ama oirabasu Manipur lengak ki makhada laitraba district ama gum oina tawbagum tawre masigi khudam haibabu Churachandpur laidiba kuki terrorist singna state security force amadi central security force ngi mamang maktada khulai paiduna koisa satpa sahi taragani pan sudriba angang nupa masa phawa khomjalaga ain gi wangmda kuki militant sing ohenabagi nomai kapa takpi tambibigi thabuk sathari hairiba ain yadaba thabuk sing asi kuki militant singna social media ra thadorakpa matamda malemgi miyam pumba khangi adubu sai taragani pan sudriba angang sing kuki terrorist sing da yawanduna ain thugaiduna thabuk satharakpa se angakpa amoiri masi khangna una Manipur lengana ngasi phawba ain goeba thabak ama phawba paikhatna laidiba si karigino haiba ohang ama lakli Churachandpur district mari lainaba district magistrate na curfew laphok matamda curfew gi satna patap thugaiduna phongna thabak tawbuda karigumba ain goeba thaba amata lokhat pangamde maduna Churachandpur gi oina laidiba district administration ki thabak tawriba DC amadi Churachandpur district SPSC laibagi kari kanaribano haibasu miyamna hangnarakli makhoigi mamangmaktada aina yadaba thabak tawba urabasu free thadoktuna thamlibasi karigino makhoina kuki terrorist sing phongna sagulabra haibasini punama asi Manipur gi chief minister DGP amadi atai mari lainaba official sing loinana khangli uribani adubo Churachandpur district aina yadaba thabak thoram sing phongna tawriba sidadi laibaki maikei digi karigumba wahi ama phawba haiba ngamdana laidi masigi mathakta Manipur thugaina ba phongna thabak tawriba kuki MLA tarana Prime Minister memorandum pisinduna Manipur gi district manga haibadi Sandel Churachandpur Tengnopal Kangpokpi Herzon gi oina Chief Secretary amadi DGP thambiyu haina dabi tawba leikrabani makhoigi dabi asi Manipur thugaina ba kuki sing gi web separate administration ama thamba haibadu mai pakna ba satharakani maduna kuki gi MLA tara asi Manipur lenga amadi Manipur miyam gi aphong ba yeknabani haibada haimamba thokloi haina khali tawbutabu Manipur thugaina ba honariba MLA tara asi bu barat lenga amadi Manipur lenga ani na free thaduna makhoigi mathakta ain goeba thaba amata lokhatna laidibasi karigeno haiba wahang lakli wahang asigi pakum barat lenga kilusingba Prime Minister Narendra Modi amadi Manipur gi Chief Minister N Berena pifam thokone loinana makhoigi mathakta ain goeba thaba sapsana lokhat kadabani adubu tawfam thokpa thabak sing asi barat lenga amadi Manipur lenga ani na tawdana leibadagi kuki gi MLA tarana naw sawa haibatu oiduna Prime Minister fawda memorandum pisinduna tungan kuki homeland tanabagi thabak phone satharpane maram aduna siguma Manipur thugaina ba miyoi sing asi lenga na matam sana laksin ngambatai aduga Churachandpur amadi Kangpokpi district na singbada laibak si ain satna dabagum makoina ain thugaiduna tawning ba thabak torakpada Manipur lenga na yengduna leibagum tawsi yamna lali Churachandpur amadi Kangpokpi asi Manipur gi mapung phaba district amamamne maduna makoi Manipur lenga na makoi da miyeng sangduna district ani asida ain thugaiduna phongna thabak tawriba sing asi ain gi matung ina lokatpham thokpa thabak adu lokhatuna laingak laidi sasal laidi haibatu Manipur lenga na thabak na utpham thui loina haujuk maru oina Churachandpur district Myanmar romdagi sangsilakpa illegal migrants sing Churachandpur asi
terrorist ki kunung ama onthok na bokhona rakliba loina Churachandpur aina yadaba thabak kaya tawriba sitlenga na matam sana laksinduna thab makhata na irang thoktana balokhatpam thokpa thabak sing adu thinthaba tawduna Manipur lenga na Bharat lenga taksinduna lokhatpam thoi haiba kanglai pak ki maira gi editorial mayam special content moina mayam da makhata na thamjari Makasa tharak poina miyoi kya bu ahanba phase ki oina masage mayum da hanjin hanana ba lawrak liba lenga ki thorang apapa khongthangni Jiribam ki tuan ba mafam singda lanjena duna relief camp singda sangjapam lawduna leiriba miyoi kya bu ahanba phase ki oina masagi mayum da hanjin hanana ba lawrak liba lenga ki thorang si apapa khongthangni haina Jimwak Jiri branch ki president TS Jini Ipsa Jiribam branch ki president Ji Ibo Holamadi KSH Jiribam District Council ki President ke Sumorjina puna kuyek piduna thadorakpa Shirol amada phongdorakli Shirol asida Jiribam da leiriba tuan malup singamadi miyamna lenga ki lakhaliba khongthang asi khare hena yangchinana ba honabiu haina takshinana ba miyam gi peace sit in protest ama phamna ba honabada lenga ki mari leinaba singna ayaba piraktaba simakti Jiribam da leiriba miyam gi lebak thibani Awaba taraba miyam na pam diba lainga na mating thokna ariba missionary sing sijinaduna miyam gi punsi lanthum yum kai ngapi senbi duna relief camp taruk te lairiba miyoi sawamuk asibusu masama gi yum da atubu matam na hanjin hanana hotna birakpadu bune hiram asita lenga na lokhat peyaba khongthang sing lokhat pinaba su apple tarakhi nakala maromda Bangladesh amadi Myanmar thokliba irang sin maram oiraga Maikesh from the illegal immigrants in Changshilaktanaba, Laingaki Madi Lainava, agency Punamaki Araba Pangal, Tona Sizinaduna, Namkai section and action Binavasu Langaki Puning Singshilakli Atopapa Omana NIT gi contractual faculty sing Tantopuyari NIT Langol the Sahitara and a Tabak Doguna Lakliva, contractual faculty Amadi non faculty staff sing Tantopuyari, Makoibu Job Secure Status Tambiyo haina mari lena basingi pungning singslaki Manipur Press Kaptang asi pangthukiba pawgi mipamamada Assistant Professor Samom Zanandana mathaki wapamasi phongdokladuna mahakna hai NIT gi kanglon matukina contractual faculty sing election duty externals duty thaba yadabadana tana EPF ki khudongchaba pide dubu sahi tara hena regular faculty amagum lairaklaba employee sing asida khudongchaba piduna lakibane laibak thibadi sai asigi Zunthada Institute asiki director oina sanglakhiba Somai Yazaluna Sinhai oina thabaktagi tanthokningbi wafam thamlakpa lebak thibani hainasu mangna phongdokhi Atopa pauna paksana usara thakre Ban Mahosab Thoramga Mari Lainana Central Forest Division of Central Reserve Police Force CRPF ka samnaraga Lamlai the parks and usara sing thakre Central Forest Division gi Divisional Forest Officer DFO and Ganesh Kimiyang Makhar Satakiba Tauramada Usara Lishima Taki School Mahiro is any Yankairum Saruk Yadana Pankokiba Usara Tabigi Taba Adada Kumpuga Mapanamasum Marfu Taruksuva CRPF Battalion gi Commandant Sing Sarugaki Central Forest Division gi DFO and Ganesh Nafuguki with the Imagi Minda Usara Tabigi Taurangashina Aikoigi Akoivigi Mahoksagi Kalkaita Libasi Kanbada Asogumating am Oiragani Hibagaloidana CRPF ki personal Samasum School Mahiroi with Hakat Fundoki Housecoin di Mayam Paus Matang Solutions Masu Mayam Puna Wabit Gamin Senate Sinel Sig Maketi Yang Pamda Mahatana Tamjari